kayana thalaba puri ki Shri mandir manungda lairiba chakumda nungtigi cheng keji lising taruk amadi hawai keji lising anigi mathakta sangongi mathel kaya sing athumbagi mathel kaya amadi manamasingi mathel kaya kaya hauduna katli nongmada Shri Mahaprabhu Jagannatha ki maphamda mathel yankai ga tarukki bhog nipalak katli adungai Shri Gopalna Govardhanbu numit taretni thangatuna chada thaktana brajagi awaba khuding kokpirabada mama ibema Yasodana macha Gopalbu nongmada nipalak pijabana numit taretni gidi tara yankai ga taruk chakidri haina nungsina mathel yankai ga taruk hauduna pijakibana Shri Krishna da hauzik su mathel yankai taruk katpagi pratha asi chathari Shri mandir manungda chaurakna ekar amagilam oiduna punna sakhum mapal lai masigi manungda sakhum anidi phut lising ani chamnga gi square gi pak chawba oiri aduga atopa taretna pak chawba khara hanthai sakhum singa sida nungtigi mi lising amana chaurakna mi lak amagi chaba yaba luk hauri mi lising asigi manungda chamngana shaurasha haina kauduna thongba thakpagi thabak tauri atopa chahumna joguniya haina kauduna mateng pangbagi thabak tauri lemhoba chanina tunai haina kauduna sakhumgi mapanda yubi khetpa injang semba maru marang sing takpa amadi chamban singbagi thabakpu tauri athong baluk singbu maha saurasa singna mandirgi garbhagriha pubagi thabak tauri pujari singna bhog singdubu ningthijana katlaba matungda Bimala Devi gi mandir da pusinduna amuk katlaga Mahabhog oiduna bhakta singda yennabagi damak Ananda Bazar da bhog singdu pui Shri Jagannatha ki prasadi bu Mata Bimala Devi gi maphamda amuk katliba sigi maramda Vaishnab singna phauraba wari kaya linai adubu mawa chatpa yaba puran gi oiba wari di skanda puran utkala khanda da takli puran sigi wari laktringaida kalika puran Devi Bhagavat na chingbada Puri da lairiba Bimala Devi asi mamangai Prajapati Daksagi Yagyada Masadagi Puthokpa Yogaknina Masamakpu Sakthik Hankiba Devi Sati gi Haksangbu Siva Mahadevana Puraga Jagatpu Koiduna Ashawagi Maina Sakthik Halakpa Matamda Sati gi Haksangbu Shri Vishnuna Sudarshan Chakrana machet kakthat kiba sing adudagi Devi gi khongi saruk takiba Sakti Pithani haina takli Hauzik Skanda Puranda amuk laklabada Nongma Siva Mahadevana Vaikunthada Shri Vishnu gi maphamdagi Ibungona hakibagi aremba Bhog Prasadi karanirami Sattva gungi mapu oiba Shri Vishnu amadi Magi Bhog animak magun manabana Madubu Panglubada Siva Mahadeva Anandagi Ipakta Tauduna Halakki Prasada Prasada Haibagi Arthadi Prataksha Hakthengnana Shakshat Arepa Oina Darshan Ujaba Natraga Pangzaba Haibani Lambida Devarshi Nardana Mahabhapta Luptuna Lakliba Sivajibu uki Sivaji gi chimbal mathakki koida pakpa prasadi khara ubada Sri Nardana maram khudingmak khangladuna madubu lauraga chaki animak Mahabhapta tauminaki Mahabhapta jagoi saminariba Sivji amadi Devarsibu ubada Ima Parvatina dhyan tauduna yengbada maram khuding khangki Jagat Kalyan gidamak Shri Harina Sanaribi Lilana maram oiraga Ima ibema Parvati Mabu thoi bidre Mabungona Magidamak
Shri Harigi Mahaprasadi Saruk Thungbidre Haina Warukre. Ima Ibemana Baikunthada Chatuna Shri Vishnu gi mafamda asauba pendaba phongdoktuna wakatlure. Shri Vishnu na imagi mafamda haibiki Kali Yukta Nahakna Purida Bimala Devi Haina Aigi Shri Mandir gi manungda laigani. Matam maduda Aigi Prasadi Pumba Nafamda loina sinagani. He Devi Nahaki Nafamda hek yaubaga Aigi Prasadi adu Mahabhog oiduna Jagatta Nahaki Nasasing oiriba Mioiba Kuding the Panganduna Pap Kuding Kokshaba Oihangani. Shri Mandirda Luk Kuding Mak Laibaki Chapu Maron Mapan Lon Katnaraga Howe. Maidagi Kwaidagi Lapa Matak Itang Tangba Chapuduna Kwaidagi Hana Mulli. Magun Mahau Amadi Arakpa Kuding Konaba Lemba Sulaitaba Shri Mandirgi Bhoksing Si Ima Ibema Lakshmina Lengsinduna Mityeng Tabi Dravadi Oipam Toktaba Prithibigi Kwaidagi Chaubo Amadi Angak Pachakumni.